Paucheri Jumpum Oiba Pau Kharab the Tokjeri Manipur Chinggi mafam mangada Helicopter Service Leihannaba ngasi mari leinaba official singna survey toukhre Manipur gi BJP na luchingba sarkar asina Manipur gi tongan ba Chinggi district singda nongthak ki lambida sathok sasingi khodong chaba phangannaba thabak paikhalakpagi manung channa Chinggi mafam mangada Helicopter Service haudokna bigidaba ngasi mari leinaba high official team amana survey tawba haukhre Nauna Helicopter Service tawgudur mafam sing adudi Jiribam Tamenglong Thanglon Parbung amade Morene Jiribam te hojik su chopper service leibane adubo makhatana afaba service leihannaba khongjang changkhalakibane ngasi chathakiba survey adu Ministry of Civil Aviation ki makhada BDM FICL Manipur Joint Director Transport amade Pawan Hans Limited ki makok thongba official singna saruyakhi Team asina ahan pada ngasi Jiribam da thungduna Deputy Commissioner Jiribam ki office chamber da mifam pangtokduna helicopter service tamnaba ki wafam khanage ngasi ki mifam atu da Jiribam ki oina helipad da Miyam ki waiting shed visitor terminal helipad ki fencing amadi security ki lefam chafam ningtina sengkotnaba ki matangda su khanage masi ki matung da team asin helicopter da chatuna Tamenglong chatuna survey tawke makhatana December 13 ta more Parbung amadi Thanglon da chatuna survey tawgadore Helicopter Service mathang thadagi haudokpa yanabagi damak thabak paikhat kane Jiribam gi oina dinu medangi matamda su helicopter taba yanaba paikhat pam thokpa thabak jim paikhanaba su maru ina khanaki haire ningsing baya badi Chief Minister Biren na phongdoki bada Manipur asi singki sarukna henna pak chawa henbadagi laikha gi sarukta sathok chachin da khudong chadab gaya thokpadagi Helicopter Service singki district singda haudoktu matam gi ana ayek jarukpa amade Miyam na sathok chachin tawbada khudong chanaba honagani aina lauthokpa leikhrabane maragasi da naf nakani kg taraga konana nupi ama phare ngasi nubi chungba pung 12 minute tararom taba matamda Narcotic Affairs Border naf ki team amana Molen Fight Market mayadagi nupi ama kani kg taraga konana phare kani ga konana pharaba nupi adugi mamingde nengjahe haukip sahi yangkai mapuroiba haulet haukip kawe Churachandpur district ki Molen Fight village dagine chap pau ama phangbadagi Churachandpur police ki team amana Molen Fight Bangsung road mayad leiba Molen Fight market thiba khombagi thabak chathabada nupi asi kani kg tara asiga konana phabane nupi asigi mathakta na police na case ama register tawbaga loinana makhadana thijin homjin bagi thabak chathakre haire nagalamromda DESAM na sarkar bu thagat ba phongdorakle DESAM na yamna kanna tanduna lakpa demand ama oriba Manipur Official Language Act 1979 da mitai mayak hapsenduna Manipur gi official script henbiu haibadu sarkar na yamna lumna lobiduna mitai mayak po official script oina sakang bina baginamakta senapati da phamgiba cabinet mifamna approval tawbirakpa amade lakriba February da phamgodaruba assembly mifamda ekasi amen tawnanaba puthokna baginamak paikhalakliba sarkar gi mar oiba Chief Minister Biren Education Minister S. Rajan amadi Cabinet Memo Sembada Asobo Thothang Laukiba Education SK Director Nanda Kumar amadi Atai Sarkar gi maru oiba khuding makpu DESAM na thagat ba phongdorakle DESAM na press ta thokpa serol asina makha taribadi hairiba ek asi amen tawrabadi lengaki maru oiba official oiba che thadok thajin tawbada mitai meheng iduna thaba yaragane matam khara ki matung dagi di Bengali mayak asi Manipur ki official script oriba asisu sungsoi soidala lokthokadabani haire anisu badat DESAM na demand tokduna lakiba Manipur da integrated teachers education program audok pinaba governor unaduna amadi ultimatum kya pisinduna honake masisu sarkar dabi tuna Manipur ki college manga hakat piduna ITEP course asi audorokpa asisu taramna oge mathang ki sahi lising ani kon mathoi asidasu atai ahenba College da hangdo anbinaba sarkar ki puning singchilagle ahum subada DESAM na tandu lakiba demand am oriba examination da aran batawba singda sarak pinaba panel lo sambina patakchin kiba asisu sarkar na dabi tuna lakliba February thada phangodorba assembly mifam asida pokhanaba sarkar ki puning singchilagle Kangpokpi police na popi bampi sing yantaduna mangankre ngarang Kangpokpi district police SDO Kangsub Geljang amade Narcotic Affairs Border loinena Forest Department ki apun team amana Kangpokpi district ki manung channa Kangchub Geljang Hills Range da tharamba popi pampi sing yanthatuna mangankre popi pampi sing yanthat bagi thabak adu district police Kangpokpi ki SP ki lusing makhada sathakibane
Poppy Pambi Sing Jantat Bagi Drive Aduda, SDO Kangsu Geljang, Additional SP Operation Kangpokpi, DSP Kangpokpi, Range Forest Officer Kangpokpi, OC Kangsu Police Station, District Police Kangpokpi, Amade, Navki Officer Sing Jawna Punna Percent Samatara Humduna, Sarwiaki, Drive Aduda Kangsu Geljang Hills Range, Ekar Kun Mangarum the Taramba Mapal Satpa, Hauropa Poppy Bambi Sing Jantatuna Manganki, Ato Papau Amatana, Sainagi Huandagi Sandoragliba, virus tagi Myanmar da sandorokliba COVID virus na henna sathi aiba khangre Sainagi Huandagi sandokpa horakiba COVID-19 asiga Myanmar da sandorokliba virus asiga strain makal ga khenai aiba khangba ngamgre Myanmar da sandorokliba virus asina sada kun henna khongjal yangna sandokpa ngami aibasu Bangkok ta leiba Siri Das Hospital gi Faculty of Medicine gi den member oriba Dr. Amana Tijin Humjan bagi tabak sathabada kangbangam kibani aire. Tijin Humjan bagi report asi ki matung enna Myanmar da sandorokliba COVID virus asi chada humpugi infection asi G614 gi strain makal asina thogan bani aiba kangbangam ki. Wandagi sandokpa hokiba strain makal asina D614 ni G614 strain makal asi hauzik western country singda maru oina sandokliba virus makal amani hadis Dr. Aduna phangtokle. Tijin ba asidagi makhata na panglakpa report ki matung inna Myanmar da sandokliba COVID-19 asina miyoi kaya paksanna nahalakpa yabagi akiba lay maduna Miyam na amasuk health kamari leihannaba singna henna section thawrang ki thabak lokhatpa mathau tai haike you legalize tawduna Sannaroi amadi Miyam hatnaba thabak toubiganu Ningol club December 12 da Imphal West District ki manung chanba langjing asobada artificial football turf ki sanabung ama sangabagi thawramda Chief Minister na state asida youthing bangamdrabanina yu chungal lasi aduga mapal da thadok lasi aibo wapam lauthokiba ase Manipur Miyam gi jamna lebak thiba amani aina Ningol club na haksin lobaga loinana akan bamong da janing da phangdorakle ngasi Ningol club ki president Sofia Kunrong bamna press da thadorak pa cherol asina airibadi lising amaka sampan humra da ki lising amaka sampan marfu dagi lamdam masigi ima oibisingna ngasi Ningol club ki president Sofia Kunrong bamna press da thadorak pa cherol asina airibadi lising amaka sampan humra dagi lising amaga sang marfu phawada lamdamasi ima oibisina mayaka ban nisamuta nanaba khutta maira paiduna nisaban amadi mara paibi haiduna mingtho lauraga nisagi mayukta ihau kaya sangduna lakle madugi mahi oina 1991 da matamadugi Chief Minister R.K. Ranbirna Manipur legal prohibition ekasi chanhanduna Manipur asi dry state ama oina lakhibane aduba matam gi paliba sarkar na Manipur legal prohibition act 1991 asi henna mapangan kalhan bagi mahutta Yugi isau thope hengalagle haujik sarkar asina su ekasi implement tawiduna mapung phana chanhan baki mahutta yu thingba ngamdre yu legalize tawrasi aina Miyam da ju thingba ngamdaba malhanduna legalize tawnaba oina hodarakliba asina sarkar asina war on drug lauthokliba si kayamna puksel sengna thabak tawramgani tawromloi aibasi yamna mayek sengna Miyamna uwa phangle aire loina Manipur da yu legalization tawbagi mayukta matam chupada Ningol club na leihani aire Kyrgyzstan da COVID-19 naba miyoi anoba sohum taragani pan Thengnakhre Kyrgyzstan ki COVID-19 naba mi masing Houkhiba Pung kun mari gi manungda anoba sohum taragani pan thengna duna ningthauka ban numit pawuda punna lising umraga tare chatruk umraga mari sure aina lebak asi ki health ministry na laukthokre lebak asi kunung biskek haujik su lebak asi da COVID-19 na khwaidagi hena sokan ba mafam oire city asida nauna miyoi chama kuntaruk COVID-19 naduna punna lising kuntaruk chom umraga tare sure haida Republican headquarters for combating COVID-19 na phangdokre haujik babuda Kyrgyzstan da coronavirus tagi naba phagraba mi ki masing punna lising humra samri yankhai sugre aduga atai lising ani chani humpum doi hospital da layengli amasung lising ani samapan jankhai mangana jom da lairaga layengli laijat asina marum orega haujik babuda lebak asida miyoi lising amaga sohum taragani thoi Sikhre Houkhiba Pung kun mari ki manungda miyoi manga Sikhe Laibak asina Houkhiba Pung kun mari ki manungda miyoi lising amaga chani marfu taruk corona virus ki test tawkhe Kyrgyzstan March taragani phandiki ahuna COVID-19 lanthengna duna lagle aroibada content sing asigi maru oiba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopnam pathaga chari loinana channel ajan atum da kanarabadi subscribe like and share to bakawi kana pnam bapu amukana thaga chari